비가 오던 은혜가 왔었고 와 ꯑꯃꯠꯇ ꯉꯥꯡꯅꯗꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯗꯥꯁꯥꯅꯣ, ꯋꯥ ꯑꯝꯇ ꯍꯥꯏꯔꯣꯏꯗꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯦꯅ. ꯑꯗꯨꯗꯤ ꯑꯩꯕꯨ ꯍꯩꯅꯗꯕꯩ ꯋꯥꯔꯣ? ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯑꯃ ꯍꯦꯛꯇ ꯍꯥꯏꯌꯣ, ꯏꯌꯥ ꯌꯥꯏ. ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯣꯏꯀꯣ? ꯁꯨꯛꯁꯥꯎ ꯁꯥꯎꯕꯤꯔꯣꯏꯌꯦ. ꯍꯥꯏꯔꯛꯑꯣ. ꯄꯨꯔꯅꯤꯃꯥ, ꯉꯁꯤꯗꯒꯤꯗꯤꯅꯦ ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯔꯁꯤ. ꯀꯔꯤ? ꯃꯗꯨ ꯌꯥꯔꯣꯏ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯦ ꯀꯥꯏꯅꯅꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯊꯤꯔꯣꯏ. ꯑꯩ ꯅꯪꯕꯨ ꯍꯥꯠꯀꯅꯤ. ꯑꯁꯦꯡꯕꯅꯤ. ꯅꯪ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯁꯨ ꯄꯩꯁꯥ ꯊꯣꯛꯇꯦ. ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯠꯇ ꯄꯩꯁꯥ ꯊꯣꯛꯇꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒꯤ ꯀꯩꯝ ꯋꯥꯔꯨꯅꯣ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯄꯩꯁꯥ ꯌꯥꯝ ꯂꯩ. ꯑꯗꯨꯅꯅꯦ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯈꯦꯠꯅꯩ ꯍꯥꯏꯔꯤꯕꯁꯦ. ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯅꯨ, ꯌꯥꯝ ꯇꯥꯅꯤꯡꯗꯦ. ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯂꯥꯛꯏꯅꯤ. ꯄꯨꯔꯅꯤꯃꯥ! ꯑꯦ, ꯅꯪꯗꯤ ꯀꯃꯥꯏꯅ? ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ. ꯁꯨꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕ. ꯆꯠꯂꯒꯦ. ꯆꯠꯂꯁꯦ. ꯌꯥꯅꯤ, ꯅꯪ ꯑꯗꯨꯝ ꯊꯧꯔꯛꯑꯣ. ꯆꯠꯂꯒꯦꯀꯣ.
ꯄꯥꯕꯨꯡ 베베타가 마시니 그는 tabak sugu 잡자가도 어이 그대로기는 낭봐 그래서 떠오르다 ป้า그래서 떠오르 낫디 너무나 상암 들어보 그럼 떠오르다 ป้า 어이 왈로크노 낭기 나마이도 yengun 누가이티네 낭기 나닝 퉁답 kay lagi ป้า부리마도 어떤 누paang 딱뜨네 우니 kari 애기 산 피고 그나가 ป้า 릭쇼 드라이버네 ป้า nonsense mana 애기 집 불러 막 로이친 그더라 디언 가 더브네 때 ป้า 디언 러브네 낭 미동 착한가 강미 ป้า 에이 라 저시라 에이 베마 베모 Kay hagi pabong. 바모 낭 다바 인강로 실려봐 낫 Luhere pabong. 시디 바웅 샤도 와크라 한게 Kay wano pabong. 애기 자 나탄따니 애나 슈리바 놈리바 뿜나막 남기니 나마 야우드나 바웅나 낭부 와나 욕락바니 나시디 능 짜오래 마뿡 마리 파래 Pabong. Ay, 바붕나디 자기 닝바 퉁나바기다막 ngam미바 마카이 깐나 호나바니 나마 야우드바기 닝음다바 뺀다바 아마디 쇼이드나 내랑가니 pabong. 아유네 바붕다 한고이드나 지타드나 하유 nanga loinariba dinariba misaktu kanano ai kangi nangdi haibang ngamaro pare hayeng mak ma aiga unalo yumsida babagane warishanalo Pabong. karimta kaide lao hayuni seksinna wa khara nangnagadabani magidama aina angamba mateng pangani mashe nangi tungi yai panabagini Pabong. nangna khangibidu mangai babungdi wa ani shuna ngangde ayeng mak unanaba nangna khara singadabani chalo natok tok jarur Pabong, yare chalo yare chalo 다모야 타보기 한 버리지 않았네 다모야 아도 와르주와나 아다이도 호렌 커rel로 신비로먹고 다모야 이기 와가 레이데니에는 호렌 아다이도 ꯍꯣꯏ ꯑꯗꯨ ꯇꯥꯃꯊꯒꯦ 호이 아이 롤라게 됐다 발라바다 이오킨 농티기 때나 발라바다 니기 Em 오키 ơi, 가이 tao mới lại nên cái gì music à? Tacho, 니는 못 닥쳐! 간다 아니야 너좀 못 그저래 잘해야 그저래 너 까는 딸은 뭐지 맞대 나이 거라 나이는 못 나가 보내면 나이는 못 나가 보내봐
ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯩꯕꯨ ꯀꯧꯕꯒꯤ ꯃꯔꯝꯁꯤꯕꯨ 이반이기 반나바 바붕나 와리 사나세 하이 ꯅꯪꯅ ꯃꯔꯝ ꯄꯨꯝꯅꯃꯛ ꯍꯥꯏꯈ꯭ꯔꯕꯣ? 다 하이데다 바붕나부 하나 강함이 ꯑꯁ ꯌꯥꯝ ꯍꯩꯅꯔꯣꯏꯗ. 난게 홍나비 파타비도 뭐 하우라바 라오 장시 라오세 라오 라오 해 파무 바붕나이 파무 파무. 마시네 바붕 마밍나 사노 아, 나민 그리 거위? 사노 남순이. 나민 누기 맞지? 나 사실 이뚝뚝해. 아, 장암다브라? ngamba니 강강노 좀 레요. 누파디 누파 톡거든요. 킹킹 나오거든요. 낭기네 통도 낭기 콰이드게 위트네스네. 좀 레요. 낭도 좀 레요. 까이브나 폭탄 빼야로이네. 아, 할라만디 손을 내리브라. ꯄꯥꯎꯡ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ. 어, 루크라비 머자니네. 저는 어디 가노? 이양바 ꯑꯃ ꯂꯩꯔꯤ. 마디게 도리. ꯃꯍꯥꯛ 망아오래 해변을 들어. 나는 게 도리 봐. ꯑꯩ 리쇼 도리 해변 들어. 나하고 이쁘게 영어 워클 누나 꺾고. 나 샤도 꺾고 누나. 나가 있잖아 비바. 무슨 수가 있지? 미워해봐 해봐세. 잭슨라가 아둠 소이봐. 소이래 강가버디네. 좀 독고 해봐세. 차나다. ನಂಗೆ ಸೋಬಿದು ಚುಂತು ನಂಗೆ ಬಾಮೆ ನಂಗೆ 신밤도 그래 이거 능 쇼이는 밤. 능 비즈니스 동님 브라. 능가 매 잡스 동님 브로. 아이나 땡밤. 능게 정말 신도 깨야 나요. 아이 비게. 아두가 능 아이기 산 비기 와클리잖아. 사노 에이, 둘레. ꯑꯩ ꯆꯠꯂꯒꯦ. ꯑꯩ ꯂꯥꯏꯔꯦ. ꯂꯥꯏꯔꯕꯒꯤ ꯊꯃꯣꯏꯁꯨꯅꯦ ꯑꯩ ꯉꯁꯥ ꯐꯥꯎꯏ. ꯑꯩꯒꯤ ꯏꯒꯤ ꯈꯣꯡꯖꯦꯜ ꯑꯁꯤ ꯌꯥꯝ ꯌꯥꯡꯈꯠꯂꯛꯑꯦ. ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯒꯠꯂꯛꯑꯕ ꯑꯩ ꯁꯥꯎꯔꯛꯄꯁꯨ ꯌꯥꯏ. 에이, 요 스톱. 바붕 ꯑꯩꯅꯅꯦ ꯏꯊꯛ ꯊꯣꯡꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯤ. ꯑꯩꯕꯨ ꯃꯈꯥ ꯇꯥꯍꯟꯕꯤꯒꯅꯨ. ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯖꯔꯦ. 리쇼 도보 잡았나 능 에이, 샤노부 지는 거는 망나부 돌리는 거. ꯑꯩꯒꯤ ꯂꯥꯏꯔꯕꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ. 아nuk 디시플린을 잡아. ꯃꯤꯕꯨ ꯑꯗꯨ ꯍꯟꯊꯅ ꯉꯥꯡꯂꯤꯕꯗꯨꯗꯤ ꯀꯔꯝꯕ ꯗꯤꯁꯤꯄ꯭ꯂꯤꯟꯅꯣ? 바붕 에이, 내코. ꯅꯪꯅ ꯈꯥꯝꯃꯁꯨ ꯑꯩ ꯆꯠꯂꯅꯤ. ꯃꯤ 우신ꯅꯕ ꯋꯥ ꯉꯥꯡꯕꯁꯨ ꯇꯝꯕꯤꯌꯣ. ꯂꯥꯏꯔꯕꯒꯤ 이슈네. ꯃꯆꯨꯗꯤ ꯉꯥꯡꯕꯅꯦ. 사노 어이, 똥똥해고. 사노 좀 레오. 에이, 에이, 좀 레오. 장민이 아들 타람 좀 가라. 빠봉. 내가고. 남래기니 덮고. 에이, 농정. 저거. 빠봉. 아이엄 농아 역제다. 에이, 라라. 남래기니 거. 라라. 빠봉. 아이엄 뺀다 빠봉. 라오네. 라오. 던.
ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯣ ꯅꯪ ꯉꯥꯎꯕ꯭ꯔꯥ ꯅꯪꯕꯣ ꯍꯦꯡꯉꯣꯕ ꯁꯤꯒ꯭ꯔꯕ ꯅꯠꯇ꯭ꯔꯗꯣ ꯑꯃ ꯂꯥꯛꯑꯦꯕ꯭ꯔꯣ ꯑꯉꯧꯕꯁꯤꯗꯤ ꯅꯪ ꯊꯝꯕ꯭ꯔꯣ ꯑꯩꯈꯣꯏ ꯇꯟ ꯆꯦꯟꯈ꯭ꯔꯦ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯇꯨ ꯆꯟ ꯆꯠꯄ ꯌꯥꯗꯦ ꯆꯟ ꯍꯥꯏ ꯂꯝꯕꯤ ꯆꯠꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯏꯗ ꯍꯥꯏ ꯃꯁꯤ ꯑꯉꯧꯁꯤ ꯃꯁꯤ ꯊꯥꯖꯤꯜꯂꯛꯇ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯐꯨꯒꯅꯨ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯑꯉꯥꯎꯕ ꯍꯥꯏꯒꯅꯨ ꯑꯩ ꯑꯉꯥꯎꯕ ꯅꯠꯇꯦ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅ ꯊꯥꯖꯤꯜꯂꯧꯔ ꯍꯥ ꯅꯪ ꯃꯦꯆꯥꯗ ꯊꯨꯔꯅ ꯇꯥꯅꯤ ꯗꯥꯛꯇꯣ 이쁘자 ꯀꯩꯗꯧꯗꯦꯕ ꯍꯥ 이베사 다무야 다무야 이제 쟁감 어저께 이제 쟁감 들어 다무야 이제 럭시라 이제 럭시라 전 아나 탈게 아이고 전 다무야 아이고 전 까이드 누피야 ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ 바봉네디 저토크노 하이지디 ꯑꯩ ꯊꯕꯛꯁꯦ ꯆꯠꯇꯕ ꯌꯥꯗꯕꯅꯤ 바봉 더 팜 레오에 윰드 미윰 뜰레 해우데 아이 낭 창고 졸라이네 ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯃꯣ ꯌꯨꯝ ꯁꯪꯉꯝꯃꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯑꯁ ꯅꯪ ꯁꯪꯉꯨ ꯆꯣꯅ ꯁꯤꯟꯅꯔꯝꯃꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯦ ꯍꯣꯔꯦꯟ ꯄꯥꯕꯨꯡꯅ ꯍꯪꯉꯛꯑꯒ ꯑꯊꯣꯛꯈꯤꯅ ꯑꯗꯨꯝ ꯈꯨꯝꯕꯤꯔꯁꯨ ꯌꯥꯔꯝ ꯅꯠꯇ꯭ꯔꯣ ꯑꯁ ꯃꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯅꯦꯕ ꯑꯕꯤꯗ ꯁꯠ ꯆꯠꯂꯨꯔꯒꯦ ꯑꯁ ꯃꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯏꯀꯥꯏ ꯀꯥꯏꯅꯗꯕꯤꯗ ꯑꯩ ꯁꯠ ꯆꯠꯂꯨꯔꯒꯦ ꯑꯗꯨꯒ ꯕꯕ ꯍꯜꯂꯛꯑꯒꯦ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯆꯩꯍꯟꯕ ꯆꯩꯍꯟꯗꯕ ꯍꯥꯏꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯤꯗꯕꯗ ꯂꯩꯔꯦꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯦ ꯍꯩꯅꯧꯁꯦ ꯃꯨꯟꯗꯤ ꯃꯨꯟꯗꯧꯔꯦꯍꯦ 비야 ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯌꯥꯝꯅ ꯁꯤꯔꯤꯌꯁꯅꯤ ꯑꯩꯅ ꯈꯟꯈꯤꯕ ꯑꯃꯗꯤ ꯍꯥꯏꯈꯤꯕ ꯋꯥꯁꯦ ꯌꯥꯝꯅ ꯂꯨꯅ ꯂꯧꯏ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯑꯆꯨꯝꯕꯅꯤ ꯅꯪꯒꯤ ꯊꯧꯅꯥ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯇꯧꯒꯗꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯑꯀꯤꯕ ꯐꯥꯎꯏ ꯁꯦ ꯁꯤ ꯃꯅꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯅꯝꯒ ꯏꯐꯥꯎ ꯐꯥꯎꯗꯦꯗ ꯂꯣꯛ ꯊꯨꯡꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯂꯩ ꯃꯅꯝ ꯐꯥꯎꯗꯕ ꯍꯥꯏꯕꯁꯦ ꯃꯤꯗꯣ ꯕꯦꯔꯥ ꯂꯩꯔꯕꯅꯤ ꯑꯩꯁꯦ ꯑꯁꯥꯠꯄ ꯂꯩꯅꯦ ꯑꯗꯨꯁꯨ ꯅꯪꯒꯤꯗꯃꯛꯇ ꯁꯥꯠꯂꯤꯕ ꯅꯪꯅ ꯌꯦꯡꯁꯤꯟꯕꯤꯗꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯔꯥꯜꯅꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯈꯪꯗꯕ ꯑꯄꯪ ꯂꯩ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯁꯥꯡꯕꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯨꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯀꯦꯟꯈ꯭ꯔꯕꯗꯤ ꯅꯪ ꯈꯨꯝꯒꯠꯄꯕꯨ ꯉꯝꯃꯣꯏꯗꯧꯔꯤꯅꯦ ꯀꯗꯥꯏꯗꯤ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯈꯤꯇꯪ ꯂꯨꯁꯜꯂꯛꯄꯗ ꯂꯧꯁꯤꯡ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯊꯧꯅꯥ ꯂꯩꯇꯕꯒꯤ ꯃꯇꯧꯅꯤ ꯑꯩꯁꯦ ꯃꯅꯤꯡꯁꯨ ꯃꯃꯥꯡꯁꯨ ꯅꯪꯅ ꯄꯨꯝꯊꯠ ꯊꯠꯂꯦ ꯌꯥꯔꯦ ꯆꯠꯁꯤꯜꯂꯛꯑꯣ ꯃꯤꯃꯤ 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 ꯏꯅꯦ ꯂꯥꯛꯄꯤꯔꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯍꯩꯃꯥ ꯇꯥꯃꯣ ꯌꯥꯏꯁꯤ ꯌꯧꯔꯛꯏꯅ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯍꯣꯏ ꯌꯥꯔꯦ ꯁꯤ ꯐꯝꯃꯣꯁꯦ ꯇꯥꯃꯣ ꯌꯥꯏ ꯅꯣꯏꯗ ꯆꯠꯂꯨꯁꯦꯅ ꯉꯪꯗꯅ ꯂꯥꯛꯏꯅꯦꯃꯤ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯇꯥꯃꯣ ꯌꯥꯏꯗꯤ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯗꯅ ꯇꯥꯃꯣ ꯌꯥꯏꯒꯤꯁꯤꯕꯨ ꯁꯥꯎꯔꯤꯔꯣ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯑꯗꯨꯗꯤ ꯏꯅꯦ ꯀꯩ ꯆꯥꯅꯤ ꯆꯥ ꯊꯛꯁꯤꯔꯥ ꯊꯛꯑꯔꯣꯏꯗ ꯅꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯖꯥꯠꯅꯤꯗꯅ
ꯑꯆꯧꯕꯗꯤ ꯎꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯣ ꯏꯕꯦꯆꯥꯗꯤ ꯂꯩꯌꯦ ꯏꯃꯨꯡꯗ ꯀꯩꯗꯧꯔꯤꯕ? ꯇꯨꯝꯃꯤꯌꯦ ꯕꯦꯇꯥ 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 ꯇꯥꯃꯣ ꯌꯥꯏꯅꯦ ꯑꯗꯨꯗ ꯇꯨꯝꯃꯗꯤ ꯅꯪ ꯅꯥꯔꯣꯏꯗ. ꯇꯥꯃꯣ ꯌꯥꯏ ꯅꯪꯗꯤ ꯉꯔꯥꯡ ꯂꯥꯛꯁꯨ ꯂꯥꯛꯇꯦ. ꯊꯥꯅꯧꯅ ꯇꯠꯀꯦ ꯌꯥꯗꯦ. 이네 이네 락비름이 ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯔꯤ ꯂꯩꯔꯒꯦ? ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯃ ꯌꯥꯎꯗꯅꯅꯦ ꯅꯣꯏꯗ ꯆꯠꯂꯨꯁꯦ ꯑꯩ ꯈꯥꯡꯉꯝꯗꯗꯅ ꯂꯥꯛꯏꯃꯤꯅꯦ. ꯈꯪꯉꯦ 이네ꯒꯤ ꯆꯥꯔ ꯀꯩꯅꯣꯝ ꯁꯦꯝꯃꯨꯁꯣ. ꯍꯣꯏ ꯂꯣꯜꯂꯨꯔꯒꯦ 자 들어. 이네 ꯑꯉꯥꯡ ꯑꯅꯤꯁꯦ 온독나 ꯆꯥꯅꯖꯈ꯭ꯔꯦ. ꯑꯗꯨꯅꯤꯅꯦ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯦ ꯏꯅꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯅꯦ. 이네 ꯑꯩꯒꯤ ꯏꯆꯟꯁꯦ ꯃꯊꯟꯇꯅꯤ. ꯑꯁꯤꯒꯨꯝꯕ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯃꯗ ꯃꯥꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯃꯗꯨꯃꯛꯅꯤꯅꯦꯍꯦ ꯏꯅꯦꯅ ꯋꯥꯔꯤꯕꯁꯨ. 이네 ꯂꯩꯕ ꯂꯩꯇꯕ ꯃꯥꯅ ꯃꯤꯔꯣꯟ ꯈꯖꯤꯛꯇꯪ ꯇꯥꯔꯝꯃꯕꯗꯤꯅꯦ ꯏꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ. 이네 이선기 머닝 퉁은바 하이버세 아이기디 아빠만이 이네. ꯇꯥꯃꯣ ꯌꯥꯏ ꯀꯩꯅꯣꯝ ꯌꯦꯡꯒꯦꯔꯥ? ꯌꯦꯡꯒꯅꯤ. ꯅꯪ ꯑꯗꯨꯗꯤ ꯂꯩꯔꯝꯀꯣ. 이네 ꯆꯥ ꯊꯛꯁꯤꯁꯦ. 이네 사바이비요. ꯃꯣꯏꯇ ꯆꯧꯒꯤꯁꯨ. ꯇꯥꯃꯣ ꯌꯥꯏꯁꯨ ꯆꯥ ꯊꯛꯁꯦ. ꯊꯛꯑꯣ ꯁꯦ. ꯇꯨ ꯇꯥꯃꯣ ꯌꯥꯏ ꯇꯨ ꯇꯥꯃꯣ ꯌꯥꯏ ꯇꯨ. 미미 뭉시더라 떠오르자. ꯈꯟꯕ꯭ꯔꯣ? ꯈꯪꯗꯦꯗ. ꯁꯤ ꯅꯪꯒꯤꯅꯦ. ꯅꯠꯇꯦ. ꯁꯤ ꯂꯩꯅꯦ. ꯁꯤꯁꯦ ꯂꯩꯅꯦ. ꯁꯤꯗ. ꯁꯤꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯤꯟꯕꯤꯈꯤꯕꯗꯣ. ꯑꯣ ꯑꯗꯨꯗꯤ ꯑꯩ ꯄꯥꯏꯔꯒꯦ. ꯑꯗꯨ ꯂꯧꯔꯒꯦ. ꯌꯥꯗꯦ. ꯑꯩꯅꯅꯦ ꯊꯝꯖꯟꯕ. ꯃꯥꯗ ꯑꯩ ꯂꯧꯔꯒꯦ. ꯌꯥꯗꯦ. ꯁꯤꯗꯤ ꯅꯪ ꯀꯩꯗꯧꯗꯣꯏꯕ? ꯈꯪꯗꯦ. ꯑꯗꯨꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯨꯏꯕ. ꯀꯩꯒꯤ? ꯑꯗꯨꯁꯨ ꯈꯪꯗꯦ. ꯄꯤꯔꯣꯁꯦ. ꯌꯥꯏ ꯑꯩꯅꯦ ꯁꯤꯁꯦ ꯊꯝꯖꯜꯂꯨꯒꯦꯀꯣ. ꯑꯄꯥꯝꯕꯗꯨꯗꯤ ꯑꯩ ꯑꯍꯥꯟꯕ ꯑꯃ ꯀꯣꯏ ꯍꯜꯂꯨꯕ. 이네 ꯈꯪꯕꯤꯔꯦꯗꯅ. ꯑꯗꯨꯉꯩꯒꯤ ꯂꯩꯗꯣ ꯉꯁꯤꯁꯨ ꯊꯅꯝꯗꯦ. ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ. ꯌꯥꯏ ꯆꯠꯁꯤꯜꯂꯛꯑꯣ. ꯀꯗꯥꯏꯗꯅꯣ? ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯅꯦ ꯉꯥ ꯆꯥꯕ ꯌꯦꯡꯁꯦꯕ. ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯆꯠꯁꯤꯜꯂꯛꯑꯣ. ꯂꯥꯛꯑꯣ. ꯀꯝꯗꯧꯁꯤꯒꯦ ꯑꯆꯧꯕ? 자. 에이 능복 양 타지러 미셨네. 타지러기 맞지. 타지러기 맞지. 에이 능복 줄 누구를 또. 잡아 고디 막 너는 런치나. 그래도 낭나 에이 타지러 할. 빠봉 아이 에이 맞지래. 에이 능복 불러막 가야래. ꯑꯩꯁꯨ ꯐꯅ ꯀꯟꯅ ꯁꯦꯟꯅꯖꯕꯅꯤ ꯄꯥꯕꯨꯡ.
ꯀꯔꯝꯕ ꯇꯥꯟꯖꯥ ꯊꯣꯛꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯄꯨꯝꯅꯃꯛꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯄꯨꯝꯅꯃꯛꯁꯤꯒꯤ ꯗꯥꯏꯇꯅꯤ ꯑꯣ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯑꯣ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯍꯣꯏ ꯅꯪ ꯂꯩꯁꯦ ꯆꯠꯂꯣ ꯌꯨꯝꯁꯤ ꯆꯠꯂꯣ ꯅꯄꯥꯕꯨꯡꯗꯣ ꯈꯔ ꯁꯥꯎꯕ ꯃꯥꯜꯂꯤ ꯀꯔꯝ ꯇꯧꯅꯤ ꯑꯩ ꯏꯁꯥꯅ ꯌꯥꯔꯤ ꯀꯔꯤꯝꯇ ꯆꯤꯡꯅꯕꯤꯒꯅꯨ ꯑꯩꯅ ꯊꯣꯛꯄ ꯉꯥꯡꯅꯖꯒꯦ ꯅꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯏꯕꯨꯡꯉꯣ ꯁꯥꯅꯧꯕ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤ ꯂꯥꯛꯑꯅꯤ ꯐꯤꯗꯥ ꯅꯨꯡꯗꯥ ꯊꯧꯔꯥꯡ ꯇꯧꯁꯤꯜꯂꯣ ꯇꯥꯃꯣ ꯌꯥꯏ ꯃꯤ ꯂꯥꯛꯀꯅꯤ ꯅꯁꯥꯗꯣ ꯈꯔ ꯇꯧꯔꯨ ꯇꯧꯔꯥꯟꯅꯁꯤ ꯑꯩ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯒꯦꯀꯣ ꯅꯀꯣꯛꯗꯣ ꯇꯨꯊꯣꯛꯅꯕ ꯃꯅꯤꯡꯗ ꯂꯩꯔꯝꯃꯣ ꯀꯣ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤ ꯃꯤ ꯀꯅꯥ ꯂꯩꯒꯦ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯃꯊꯛꯇ ꯌꯥꯔꯦ ꯍꯤꯡꯗꯣꯛ ꯊꯣꯛꯑꯣ ꯆꯠꯅꯕꯤꯗꯣ ꯅꯪ ꯀꯩꯅꯣ ꯉꯥꯏꯈꯣꯗ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯆꯠꯂꯣ ꯇꯨꯝꯂꯦꯎ ꯋꯥ ꯉꯥꯡꯅꯨ ꯆꯠꯂꯣ ꯄꯥꯕꯨꯡ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝ ꯈꯪꯅ ꯑꯩ ꯏꯁꯥꯅ ꯂꯥꯛꯆꯔꯕꯅꯤ ꯇꯨꯝꯂꯦꯎ ꯋꯥ ꯉꯥꯡꯅꯨ ꯅꯪ ꯑꯩ ꯃꯪ ꯊꯣꯛꯆꯔꯣ ꯆꯠꯂꯣ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯆꯠꯄ ꯉꯝꯖꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯃꯣ ꯀꯔꯤꯑꯕ ꯃꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯃꯕꯅꯤ ꯂꯨꯍꯣꯡꯕꯤꯒꯦꯔꯥ ꯂꯨꯍꯣꯡꯕꯤꯔꯣꯏꯒꯦꯔꯥ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯤꯑꯕ ꯍꯥ ꯅꯁꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯣꯏ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯆꯠꯂꯣ ꯑꯩ ꯃꯪ ꯊꯣꯛꯆꯔꯣ ꯄꯥꯕꯨꯡ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯆꯠꯂꯣ ꯄꯥꯕꯨꯡ ꯆꯠꯂꯣ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩꯕꯨ ꯆꯠꯂꯣ ꯊꯥꯗꯣꯛ ꯑꯩꯕꯨ ꯆꯠꯂꯣ ꯊꯥꯗꯣꯛ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯀꯩꯉꯧꯕ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯩꯕꯨ ꯉꯥꯎꯋꯦ ꯍꯥꯏꯕꯗꯤ ꯅꯣꯏ ꯅꯄꯥꯅ ꯍꯥꯏꯕꯗꯣ ꯍꯩ ꯑꯩ ꯇꯥꯃꯣꯌꯥꯏꯗ ꯀꯔꯝ ꯁꯣꯛꯄ ꯌꯥꯔꯣꯏ ꯅꯊ꯭ꯋꯥꯏ ꯂꯣꯏ ꯃꯥꯡꯒꯗꯕꯅꯤ ꯅꯣꯏ ꯍꯩ ꯑꯩ ꯇꯥꯃꯣꯌꯥꯏꯗꯅꯦ ꯀꯅꯥꯝ ꯁꯣꯛꯄ ꯌꯥꯔꯣꯏ ꯅꯣꯏ ꯅꯊ꯭ꯋꯥꯏ ꯂꯣꯏ ꯃꯥꯡꯒꯗꯕꯅꯤ ꯅꯣꯏ ꯃꯤꯃꯥꯟꯗ꯭ꯔꯕꯁꯨ ꯃꯤꯅꯗꯤ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ ꯑꯩꯒꯤꯗꯤ ꯏꯌꯥꯝꯕꯅꯤ ꯏꯌꯥꯝꯕ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛ ꯍꯟꯕꯤꯈ꯭ꯔꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯦ ꯑꯩꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯌꯨꯝ ꯄꯥꯟꯕꯗ ꯀꯅꯥꯃꯠꯇꯅ ꯊꯤꯡꯕ ꯌꯥꯔꯣꯏ ꯍꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ ꯑꯩ ꯏꯆꯥꯅꯤꯀꯣ ꯅꯪ ꯄꯥꯕꯨꯡ ꯃꯐꯝꯁꯦ ꯑꯩꯒꯤ ꯌꯨꯝꯅꯦ ꯃꯌꯥꯝꯁꯦ ꯄꯨꯕꯤꯗꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯦ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯅꯪ ꯑꯩꯒꯤ ꯌꯨꯝꯗꯅꯦ ꯈꯣꯡꯒꯨꯟ ꯐꯥꯎꯕ ꯇꯥꯕ ꯌꯥꯔꯣꯏ ꯍꯦ ꯆꯠꯁꯤꯂꯣ ꯇꯥꯃꯣ ꯌꯥꯏ ꯆꯪꯉꯁꯤ ꯆꯪꯉꯁꯤ ꯇꯥꯃꯣ ꯌꯥꯏ ꯕꯤꯇꯥ ꯕꯤꯇꯥ
이따! 따에! 강이 답지되지. 낭이 생잡합니다 그러면. 그이노 람비다 카이도 하이라 아이주 신 카이도이니 민도 비기지 나타바디다 마나. 아도이슈 베타. 그놈아 비기다 원이다. 그이노 라인이다. 그다이 야 타세이시디 아흠네 아마티 비게. 얌바데. 얌 티노파테 나고나. 아두가 이 나고나 그놈아 하겠다 보네. 하이로우네 아이디 뭐 방행어? 그리바 낭고 마우팡해봐 아 거의 다 나오기 뭐 보대. 낭고 마우팡해봐 레샤비 냈다봐 간데 아들이 아 거의 많아 하이버네. 아스 아두디 얌 라레 tumme 라링어 거의 마우야 아이 마우라 더라. 나띠예 찬호기 누피 하이게담네 오 아두어자. 마네 어서 파자브로 낭나엘레 아데이데 일라케 라카노미 칼라니 까나가 낭가 마가 까나기야 마우기. 아이달라가 마티도 바닝에 아이달라가 베타. 낭려오고 아이라카 도이니까 라라